Korau hanba mahaksu nongmagi sintha panglunaba lengthorakli. Tande mande nongpok maikai pangbadagi ikai thibi saklon lau loibi chingi maraktagi. Nupi leijadaba imung oibana nganba thabak tawbada nupa nupi khaide. Ayuk ngana hagolaga iru maithazaraga mapa ibungona walking chakribadu halakpa nangnaba chalon khatli. Nganba machindasu murum murum soli. Aina ngana hagotana tawrisisu mana thabiroi hawiga hawtiga amuk tawraktoini. Cha mana aduna kadaida thamgre tawrisina. Ush sangomsina muk pathadoi jala. Nganba wa ngangna tawriba thabaktu loisilli. Mapa ibungo Ranjansu walking chatluba halakpaga gamlada thariba leisingdu cha ngaiba oina ising chaibiri. Ranjan ising chaina ngangli. Gamla sida tariba leina siba ek khundok pinaba leiteda tawrise. Icha nupanena tawrisina ne. Ranjan haribadu loide nganba thuklakpaga mapa chanaduna nganbana sat khumlaki. Karino baba lei khara ising chaibaduda aduk yam ngangidubo aduga aina kaidawrage ba. Ranjan khutta pairiba peredu thamlaga machanupada onjilai. Yengune mase aina kaidawrage kaina nang chahi kaya sure ha nangbo chahi kaya surage haibani ne. Nganba babadi aigi chahi khangaga kaidawdoi ba. Ranjan masana khumakiba paukhumduda saunimbadi lairadana nokmi tawduna lei adubu wa makhadi tarudre. Nganbasu mapana makhatana nganglaktrabaduda imungda changkhre. Ranjansu machana changkhibaduda tuminna yengduna leihawi. Bema hai bema nangbu taribrane. Memina ingkholdagi machanupibu kaurakpani. Anu imungdagi thoklaklaga. Kai haige ma? Memi Nangbu kaidawrino chakadi loirabo. Anu Loire ado kaidawrao haino. Memi polangdu machanupida piraga hairei. Se hangamse pere loi kadana mangdawre. Adunane ima kaithelda puraga yonthokluge. Nangne mapul khara semao. Anu As ima pere karasu maru lawba yai kaino. Memi Ihe marugidine maningda horido adudai lawrani. Chalo imana haido tawruso chalo. Anu hangam polang adu lawduna mapul semba hotnaringai nupa amagi khonjelna kauraklami. Anu pama. Anu khangboi kaiboi sat khumlai. How? Anu sat yenkhalai nilla nokmi tawraduna mangolda yengduna leirami. Anu ihaidi hainazade adubu ahingba minok ama noklaga kaurammi. Yambung nila lakpiri. Nilladi pukning ingthakre tabarabi chimbalduna yambung haina kaurakpada. Ibema nilla haibadu lauthoklaga yambung haina tang kauradi fagadabani. Lakminariba mamanaba ananna hairakpani. Anu Yambung nila haina kaurasu kaide kaino. handak mukti nilana oklaga khumai. Yaida ichalna kauningba ama hekta kau. Nabungidi iyayai haisini. Mangolda nupa kharagi makhol tabada memi prap changlaktuna nupaduda onsilaga hangi. Ibungo kana hangbano ni noibo. Nila nokfet tawna khumai. Ine kaino ne khoise. Nila kari haigadabano khangda makhut namana pocket humlaga namana lukham hotlaga lei. Mataw aduda anudi yengningdabana loirabani. Tawriba mawongdu yadre khangladuna ananna sat khumlai. Ine aikoise anuga sum khangnabane. Ine aikoi chatlagi. Wahai asitamak hairamlaga ananna nilabu chingduna pukhre. Thokribadu yengna machabu kawi. Bema
ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯕꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯦꯃꯤ ꯂꯥꯏꯔꯖꯔꯕꯁꯨ ꯑꯄꯪꯕꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕꯒꯤ ꯃꯃꯤ ꯇꯥꯔꯦ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯑꯣꯏꯔꯨꯕꯅ ꯃꯤꯄꯥꯏꯖꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯃꯤꯄꯥꯏꯖꯕ ꯈꯟꯖꯕ ꯍꯧꯅꯁꯥ ꯅꯠꯇꯕ꯭ꯔꯥꯅꯦ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯠꯁꯤ ꯑꯅꯨ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ ꯑꯅꯨ! ꯑꯅꯨ! ꯍꯣ ꯑꯅꯨ! ꯑꯅꯨ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯂꯛꯑꯦ ꯏꯕꯦꯝꯃ, ꯂꯥꯛꯂꯔꯅꯨ꯫ ꯈꯨꯠꯁꯤ ꯂꯥꯛꯑꯦꯗꯣ ꯈꯪꯉꯗꯤꯅꯦ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯕ ꯇꯝꯃꯣ꯫ ꯑꯅꯨ ꯍꯣ ꯇꯥꯏꯌꯦ ꯑꯩ ꯈꯨꯝꯃꯤꯗꯨꯗꯤ꯫ ꯈꯨꯠꯁꯤ ꯈꯨꯝꯂꯝꯅꯤ, ꯅꯥ ꯄꯪꯕꯅꯤꯅ ꯇꯥꯖꯗꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯌꯧꯔꯛꯂꯦ꯫ ꯂꯥꯞꯇꯛꯅ ꯅꯤꯜꯂ ꯂꯩꯕꯁꯨ ꯎꯔꯤ꯫ ꯑꯅꯨ ꯍꯟꯖꯤꯟꯕꯁꯨ ꯇꯟ, ꯆꯪꯁꯟꯕꯁꯨ ꯇꯟ, ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯤ꯫ ꯈꯨꯠꯁꯤꯅ ꯈꯨꯅꯤꯡ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯅꯣꯏ ꯅꯣꯡꯕꯥꯟ ꯑꯁꯦ ꯑꯥꯗ ꯂꯩꯔꯦꯍꯦ꯫ ꯑꯅꯨ ꯄꯩꯔꯞ ꯈꯨꯠꯁꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯨꯠꯁꯤ ꯎꯁꯟꯅꯗꯅ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯑꯅꯨ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯂꯝꯕꯤ ꯅꯥꯀꯜꯗꯒꯤ ꯅꯤꯜꯂꯅ ꯍꯪꯉꯛꯄꯅꯤ꯫ ꯑꯅꯨꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯎꯠꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯔꯤꯁꯤꯅꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯅꯨ ꯇꯞꯅ ꯑꯃꯨꯛ ꯆꯈꯠꯄ ꯍꯧꯕꯒ ꯅꯤꯜꯂ ꯑꯅꯨ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯍꯥꯏꯔꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯅꯨ ꯆꯠꯂꯤꯕꯗꯨ ꯁꯠ ꯂꯦꯞꯂꯤ꯫ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯤꯗꯦ꯫ ꯅꯤꯜꯂ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯅꯨ, ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯦ, ꯅꯪꯅꯁꯨ ꯈꯪꯂꯝꯒꯅꯤ ꯈꯜꯂꯦ꯫ ꯑꯅꯨ ꯅꯤꯜꯂꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯌꯥꯝꯕꯨꯡ ꯅꯤꯜꯂ, ꯅꯨꯄꯤꯅꯅꯦ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ? ꯅꯤꯜꯂ, ꯅꯪꯅ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯑꯅꯨ ꯅꯨꯃꯤꯠꯁꯦ ꯇꯥꯁꯜꯂꯛꯇꯧꯔꯦ, ꯑꯩ ꯊꯦꯡꯉꯅꯤ ꯆꯪꯈ꯭ꯔꯒꯦ꯫ ꯑꯅꯨ ꯁꯠ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯏ꯫ ꯈꯨꯠꯁꯤꯁꯨ ꯃꯥꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯃꯤꯟꯅꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯅꯨꯄꯤꯗ ꯑꯗꯨꯃꯥꯏꯅ ꯅꯣꯟꯒꯗꯕ ꯅꯠꯇꯦꯗ꯫ ꯅꯪꯅ ꯃꯥ ꯇꯥꯟꯅꯔꯛꯂꯤꯁꯤ ꯐꯅ ꯀꯨꯏꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯁꯤ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯅꯠꯇꯦ ꯏꯇꯥꯎ꯫ ꯅꯤꯜꯂ, ꯚꯥꯏ, ꯅꯨꯄꯤꯅꯤ ꯊꯦꯝ ꯅꯧꯔꯒ ꯌꯦꯡꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯗ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯅꯤꯜꯂꯅꯤ ꯀꯩꯅꯣ꯫ ꯈꯨꯜ ꯑꯁꯤꯗ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯤꯕ RK ꯅꯤꯈꯥꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ RK ꯅꯤꯂꯆꯟꯗ꯭ꯔꯅꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯎ꯫ ꯑꯩꯒꯤ ꯑꯣꯏꯒꯦ ꯈꯟꯕ ꯅꯨꯃꯤꯠꯇ ꯑꯣꯏꯕ ꯌꯥꯕꯁꯤꯗ ꯋꯥꯈꯜ ꯊꯥꯗꯕ ꯃꯇꯝ ꯄꯥꯝꯃꯣꯏ꯫ ꯀꯥꯟꯅꯗꯦ, ꯂꯥꯎ ꯏꯅꯦ ꯁꯈꯤꯒꯤ ꯚꯦꯟꯗꯔꯗ꯫ ꯃꯥꯒꯤ ꯃꯄꯨꯅ ꯍꯥꯏꯔꯕꯗ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯅꯟꯁꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯃꯃꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯅꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗ ꯍꯥꯏꯕꯗꯒꯤ ꯉꯥꯟꯕꯅ ꯇꯨꯝꯖꯔꯣ ꯍꯥꯏꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯦꯃꯤ ꯀꯩꯊꯦꯜꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯅꯨ ꯈꯨꯠꯁꯤꯒ ꯂꯣꯏꯅꯅ ꯍꯩ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯑꯅꯨ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯆꯝꯄ꯭ꯔꯥ ꯆꯥꯔꯤ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯃꯥꯂꯪ ꯃꯃꯥꯁꯨ ꯌꯥꯎꯗꯨꯅ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯈꯤꯡꯂꯛꯏ ꯇꯥꯟ ꯀꯥꯏꯕꯤ ꯃꯣꯕꯥꯏꯜꯒꯤ ꯌꯥꯛꯂꯕ ꯔꯤꯡꯇꯣꯟ꯫ ꯈꯨꯠꯁꯤ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯏ꯫ ꯍꯜꯂꯣ, ꯑꯔꯨꯟ꯫ ꯀꯩꯗꯧꯔꯤꯒꯦ? ꯈꯨꯠꯁꯤ, ꯗꯥꯔꯨꯟ, ꯑꯩ ꯑꯅꯨ ꯍꯣꯏꯗ ꯆꯝꯄ꯭ꯔꯥ ꯆꯥꯔꯤꯌꯦ꯫ ꯑꯦ, ꯗꯦ ꯆꯠꯀꯦꯗꯤ ꯅꯤꯡꯗ꯭ꯔꯒ ꯑꯗ ꯍꯩ ꯆꯥ ꯂꯩꯔꯤꯕ? ꯗꯦ ꯆꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯍꯅꯤ ꯂꯨꯋꯥꯎꯕꯗꯣ ꯀꯣꯛꯇ ꯑꯌꯣ ꯅꯥꯔꯦꯌꯦ, ꯑꯗꯨꯅ ꯆꯠꯇ꯭ꯔꯦ꯫ ꯈꯨꯠꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯉꯥꯟꯕ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯀꯣꯛꯇ ꯀꯌꯥꯝ ꯀꯟꯅ ꯑꯌꯣ ꯅꯥꯔꯤꯅꯣ ꯚꯥꯏ? ꯁꯣꯝꯗꯗꯤ ꯑꯅꯨ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯗꯕꯅꯤꯅ ꯈꯨꯠꯁꯤꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯔꯨꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯣꯜꯗꯨ ꯀꯛꯏ꯫ ꯑꯐꯕ ꯑꯃꯠꯇ ꯅꯠꯇꯦ꯫
ꯑꯩꯒꯤ ꯃꯤꯆꯪꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯜꯂꯣ ꯍꯜꯂꯣ ꯗꯥꯔꯣꯟ, ꯁꯣꯝꯗꯗꯤ ꯈꯨꯠꯁꯤ ꯄꯪꯀꯧꯗ ꯀꯧꯖꯔꯤ, ꯃꯣꯕꯥꯏꯜꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯥꯏꯟ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯌꯨꯝꯗ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯈꯨꯠꯁꯤ ꯀꯣꯜꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯔꯨꯗ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯈꯨꯠꯇ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄꯅꯣ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕ ꯑꯗꯣꯝꯗ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯑꯅꯨꯕꯨ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯏꯃꯥ! ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯅꯤ, ꯂꯩꯅꯝ ꯆꯥꯎꯕꯤ ꯂꯩꯔꯥꯡꯅꯤ, ꯂꯩꯔꯥꯡꯅ ꯂꯩꯀꯥ ꯐꯠꯂꯛꯄꯗ, ꯂꯩꯔꯥꯡ ꯂꯩꯅꯝ ꯐꯪꯂꯕꯗ ꯀꯜꯂꯛꯂꯣꯏꯗꯕ ꯀꯅꯥꯅꯣ, ꯃꯤꯇꯥꯔꯣꯏꯗꯕ ꯀꯅꯥꯅꯣ? ꯐꯖꯕꯕꯨ ꯄꯥꯝꯗꯕ, ꯅꯤꯡꯊꯤꯕꯕꯨ ꯀꯜꯂꯛꯇꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯄꯨꯝꯅꯃꯛꯇꯨ ꯐꯖꯔꯨꯕ ꯃꯥꯒꯤ ꯃꯔꯥꯂꯥ, ꯅꯤꯡꯊꯤꯔꯨꯕ ꯃꯥꯒꯤ ꯗꯟꯗꯤꯔꯥ? ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯗ ꯀꯜꯂꯛꯇꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯝꯕ ꯃꯪꯔꯥꯟꯁꯨ ꯁꯥꯕꯤ ꯃꯇꯧ ꯎꯕꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯍꯨꯝꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯅꯨꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯨꯠꯁꯤ ꯑꯅꯨꯕꯨ ꯍꯧꯒꯠꯄꯤꯔꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯒꯥꯔꯤꯑꯣ ꯀꯩꯑꯣ ꯄꯨꯂꯞ ꯊꯣꯡꯒꯠꯂꯒ ꯊꯧꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯣ? ꯁꯤꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤꯕꯣ? ꯈꯨꯠꯁꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯕꯨ ꯒꯥꯔꯤꯅ ꯊꯣꯝꯕꯤꯔꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯈꯩ ꯇꯨꯃꯤꯟꯅꯒ ꯌꯦꯡ ꯂꯩꯔꯗꯅ? ꯅꯨꯄꯥꯗꯨ ꯏꯈꯪ ꯈꯪꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣꯅꯦ, ꯑꯩꯁꯦ ꯈꯤꯇꯪ ꯊꯨꯔꯕ, ꯑꯗꯣ ꯎꯖꯍꯧꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯅꯨꯀꯣ꯫ ꯈꯨꯠꯁꯤ ꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯈꯨꯝꯃꯛꯏ꯫ ꯀꯔꯤ? ꯑꯩꯈꯣꯏ ꯑꯅꯤꯁꯤꯕꯨ ꯌꯦꯇꯨꯝꯂꯣ ꯍꯥ? ꯑꯁꯨꯛ ꯆꯥꯎꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯎꯗ꯭ꯔꯦ ꯀꯥꯏꯅꯒ? ꯈꯨꯠꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯄꯥꯗꯨꯗꯤ ꯈꯨꯠꯁꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯂꯤꯕꯤ ꯑꯅꯨꯗ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯊꯝꯃꯤ꯫ ꯈꯨꯠꯁꯤ ꯈꯪꯍꯥꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ, ꯅꯪ ꯉꯥꯎꯕ꯭ꯔꯣ? ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤ ꯀꯧꯖꯩꯌꯦ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯉꯛ ꯆꯥꯅꯩ꯫ ꯈꯨꯠꯁꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯈꯔ ꯆꯪꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯤꯡ ꯍꯪꯈꯤꯕ꯭ꯔꯣ? ꯈꯨꯠꯁꯤ ꯑꯅꯨꯒꯤ ꯃꯐꯤꯗ ꯄꯛꯂꯤꯕ ꯎꯐꯨꯜꯗꯨ ꯀꯟꯊꯣꯛ ꯀꯟꯊꯣꯛꯅ ꯋꯥ ꯉꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯏꯕꯨꯡꯉꯣ, ꯉꯥꯎꯔꯗꯤ ꯌꯨꯝꯗ ꯂꯩꯌꯣ꯫ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯃꯆꯥꯁꯦ ꯉꯥꯎꯔꯦ ꯈꯪꯅ ꯈꯪꯅ ꯒꯥꯔꯤꯒ ꯄꯤꯗꯅ ꯂꯝꯕꯤꯁꯤꯗꯒ ꯊꯣꯔꯛꯏꯁꯤꯕꯣ? ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯕꯨꯡꯉꯣ, ꯅꯁꯛ ꯏꯐ ꯐꯖꯈꯩ꯫ ꯑꯅꯨ ꯌꯥꯔꯦ ꯉꯥꯡꯂꯨꯔꯅꯨ ꯍꯥꯏꯕꯒꯨꯝ ꯈꯨꯠꯁꯤꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯈꯨꯝꯂꯛꯏ꯫ ꯑꯩ ꯇꯁꯦꯡꯅ ꯎꯖꯍꯧꯗꯕꯅꯦ꯫ ꯀꯌꯥꯝ ꯁꯣꯛꯀꯦ? ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯪ ꯌꯧꯔꯨꯁꯤꯔꯥ? ꯍꯟꯗꯛꯇꯤ ꯑꯅꯨꯅ ꯑꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯅꯤꯗ, ꯀꯩꯁꯨ ꯁꯣꯛꯇꯤꯌꯦ꯫ ꯃꯊꯪꯗꯗꯤ ꯈꯔ ꯌꯦꯡꯂꯒ ꯊꯧꯕꯤꯌꯣ꯫ ꯍꯣꯏ, ꯑꯗꯣꯝ ꯑꯊꯨꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯣꯝꯒꯨꯝꯅ ꯊꯨꯕ ꯃꯤꯑꯣꯏ ꯇꯔꯥꯅ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯅꯨꯒꯤ ꯃꯣꯡ ꯍꯥꯗꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯄꯥꯔꯤ ꯈꯖꯤꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯋꯥꯔꯧꯕꯤꯅꯨ, ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯑꯗꯣ ꯁꯣꯝꯒꯤ ꯃꯤꯡ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯈꯨꯠꯁꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯤꯡ ꯍꯥꯏꯒꯦ ꯇꯧꯕꯒ ꯑꯅꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯅꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯖꯗꯨꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯛꯏ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯣ ꯃꯍꯥꯛꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯂꯥꯏꯔꯦꯝꯕꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯉꯥꯟꯕ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯁꯦ ꯑꯍꯜ ꯑꯣꯏꯔꯦꯅꯦ꯫ ꯏꯃꯧꯅꯒ ꯊꯣꯡꯕ ꯆꯥꯛꯇꯣ ꯆꯥꯅꯤꯡꯂꯦ꯫ ꯅꯪꯕꯨ ꯈꯤꯇꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯒꯦ? ꯉꯥꯟꯕ ꯆꯥꯅ ꯆꯥꯅ ꯈꯨꯝꯃꯛꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯤꯗꯤ ꯑꯗꯨꯏ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ? ꯍꯦ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯅꯆꯥ ꯁꯦꯝꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥꯗꯤ ꯑꯍꯟ ꯑꯣꯏꯔꯦ, ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯦ꯫ ꯁꯤꯈꯤꯕ ꯑꯩꯒꯤꯗꯤ ꯐꯅꯤ, ꯅꯪ ꯅꯊꯟꯇ ꯀꯃꯥꯏꯅ ꯂꯩꯅꯤ? ꯅꯪꯒꯤꯗꯃꯛ ꯈꯟꯕꯗ ꯏꯄꯥꯁꯦ ꯁꯤꯕ ꯐꯥꯎ ꯉꯝꯂꯣꯏꯗꯧꯔꯤꯅꯦ꯫ ꯉꯥꯟꯕ ꯍꯟꯗꯛꯇꯤ ꯃꯥꯏꯊꯣꯡ ꯈꯔ ꯃꯛꯁꯤꯟꯅ ꯃꯄꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯕꯕꯥ! ꯔꯟꯖꯟ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯉꯥꯟꯕ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫
ꯕꯕꯥ, ꯅꯆꯥꯅ ꯄꯥꯝꯖꯅ ꯄꯨꯖꯔꯛꯄ ꯅꯨꯄꯤꯗꯣ ꯕꯕꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ? ꯃꯆꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗ ꯔꯟꯖꯟ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯈꯨꯝꯃꯛꯏ꯫ ꯀꯔꯤꯒꯤ ꯂꯧꯁꯟꯗꯅꯤ? ꯑꯩꯒꯤ ꯁꯥꯒꯩꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯄꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕ ꯑꯩꯒꯤ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯃꯄꯥ ꯑꯩꯅ ꯃꯤꯔꯥꯏꯒꯅꯤ? ꯈꯨꯝꯍꯟꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯂꯛꯂꯕꯗ ꯉꯥꯟꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯏꯔꯔꯣꯏ ꯕꯕꯥ, ꯄꯨꯁꯜꯂꯛꯂꯅꯤ꯫ ꯉꯥꯟꯕ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯆꯥꯔꯤꯕ ꯆꯥꯛꯇꯨ ꯂꯣꯏꯁꯟꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯔꯦ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫